ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯃꯤꯅ ꯄꯤꯛ ꯍꯦꯛ ꯆꯣꯜꯂꯤ꯫ ꯃꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ, ꯀꯣꯟꯊꯣꯡ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯍꯥꯡꯗ꯭ꯔꯤ꯫ ꯁꯣꯝ ꯏꯃꯨꯡꯗꯅ ꯃꯌꯥꯝꯅ ꯑꯩꯒ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯃꯤꯡꯁꯦꯒ ꯀꯥꯏꯈꯩ ꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯃꯥꯜ ꯐꯝꯁꯦꯟꯅꯗꯨꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯐꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯄꯛ ꯂꯩꯅꯔꯤ꯫ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯝꯕꯤ, ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ, ꯑꯩꯗꯤ ꯁꯤꯒꯗꯧꯔꯦ꯫ ꯑꯩ ꯁꯤꯈ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯒꯗ꯭ꯔꯥ? ꯈꯝꯕꯤ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯀꯔꯤꯅꯣ ꯃꯣꯏ ꯑꯒ꯭ꯌꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯊꯋꯥꯏꯁꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯉꯁꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯀꯅꯤꯀꯣ? ꯑꯩ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯅꯪ, ꯑꯩ ꯊꯥꯖꯗꯦ꯫ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯃꯈꯪ ꯁꯥꯔꯤ ꯕꯣꯔꯥꯖꯥꯎ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯗ ꯅꯪꯒ ꯌꯦꯡꯅꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯎꯍꯧꯏꯀꯣ꯫ ꯈꯝꯕꯤ ꯀꯞꯂꯒ, ꯍꯣ ꯀꯔꯤꯅꯣ, ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ ꯂꯣꯜꯂꯤꯕꯗꯨꯕꯨ ꯃꯣꯏ ꯀꯌꯥ? ꯍꯅꯨ ꯊꯪꯁꯤꯗ ꯑꯩꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯈꯤꯗꯧꯔꯤꯒꯦ? ꯁꯤꯅꯝ ꯅꯝꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯈꯝꯕꯤꯅ ꯈꯪꯀꯞ ꯀꯞꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯂꯣꯟꯅ ꯁꯤꯔꯣꯜ ꯇꯧꯔꯛꯏ, ꯄꯣꯏꯇꯥꯇꯣꯟ, ꯅꯪꯕꯨ ꯀꯔꯤ ꯉꯥꯏꯔꯤꯒꯦ? ꯅꯆꯤꯟꯗꯣ ꯂꯨꯝꯅ ꯂꯩꯔꯅꯨ, ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ? ꯄꯥꯕꯨꯡꯁꯦ ꯁꯤꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ, ꯇꯥꯟꯖꯥꯁꯤꯗ ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦ? ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯗꯅ ꯍꯌꯦꯡ ꯂꯩꯔꯝꯂꯤꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ? ꯅꯪꯁꯦ ꯃꯆꯥꯅꯤꯅꯦ꯫ ꯑꯃꯨꯖꯥꯎ ꯃꯄꯥ ꯇꯣꯃꯥꯜꯕꯨꯗꯤ ꯌꯥꯝ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯀꯤꯔꯞ ꯇꯧꯅ ꯋꯥꯗ ꯍꯧꯗꯣꯔꯛꯏ, ꯄꯥꯕꯨꯡ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯥꯔꯣꯟꯗ ꯈꯨꯖꯤꯟ ꯍꯦꯛꯇ ꯁꯤꯛꯏ꯫ ꯑꯃꯨꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ, ꯑꯣ ꯄꯥꯕꯨꯡ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ ꯑꯃꯨꯖꯥꯎ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤꯕꯗꯨꯅ? ꯍꯪꯉꯣꯏ ꯃꯥꯟꯕ ꯅꯈꯣꯜꯗꯨꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯀꯧꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯑꯃꯨꯖꯥꯎ ꯃꯄꯤꯒ ꯇꯥꯔꯒ ꯀꯞꯄꯤ, ꯑꯣ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯗꯤ ꯁꯤꯗꯧꯔꯦꯀꯣ꯫ ꯑꯣ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯄꯥꯕꯨꯡ ꯅꯆꯥꯗꯤ, ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯁꯤꯅꯕꯤꯔꯝꯕꯒꯦ ꯄꯥꯕꯨꯡ? ꯇꯣꯃꯥꯜ ꯁꯨꯒꯠꯂꯒ, ꯍꯩ, ꯅꯪꯅ ꯀꯞꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯑꯩ ꯀꯤꯀꯣ꯫ ꯊꯤꯅ ꯊꯤꯔꯤꯕ ꯏꯕꯨꯡ, ꯌꯣꯡꯃꯨꯅ ꯀꯞꯄ ꯍꯦꯛ ꯃꯥꯟꯈꯩ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦ꯫ ꯑꯃꯨꯖꯥꯎ ꯀꯞꯂꯤꯕꯗꯨ ꯁꯛ ꯍꯦꯛ ꯂꯦꯞꯄꯤ꯫ ꯈꯝꯕꯤꯅ, ꯃꯣꯏ ꯍꯦꯛꯌꯥ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ? ꯅꯆꯥꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯄꯥꯕꯨꯡ, ꯑꯗꯣ ꯋꯥ ꯑꯝꯇ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯄꯥꯕꯨꯡꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯧꯒꯤ ꯁꯔꯨꯛꯇꯣ ꯂꯩꯈꯩ ꯇꯥꯅ ꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯝꯃꯨ꯫ ꯀꯩꯗꯧꯕꯒꯤ ꯄꯤꯗꯣꯏꯕ? ꯂꯧꯒꯤ ꯁꯔꯨꯛꯇꯨꯗꯤꯅꯦ ꯅꯣꯏꯒꯤ ꯌꯥꯎꯗꯦ, ꯑꯩꯒꯤ ꯏꯁꯨ ꯄꯔꯤꯒꯤꯅꯤ꯫ ꯑꯩꯅ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯄꯥꯕꯨꯡ꯫ ꯀꯔꯤꯒꯤ ꯌꯥꯗꯕ? ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯀꯔꯤ ꯇꯥꯜꯂꯛꯄꯕꯨ ꯌꯥꯎꯈ꯭ꯔꯒꯦ? ꯅꯣꯏꯒꯤ ꯍꯥꯏꯕꯕు ꯂꯧꯊꯣꯛ ꯆꯥꯊꯣꯛ, ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ꯫ ꯅꯪꯒꯤ ꯇꯥꯆꯧꯗꯨꯅ ꯇꯥꯟꯁꯤꯜꯂꯝꯕ ꯂꯟ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯇꯥꯟꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯅꯗꯤꯅꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯅ ꯍꯌꯦꯡ ꯇꯝꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯣꯏ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯏꯆꯥ ꯄꯥꯔꯤꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣꯗ ꯄꯥꯕꯨꯡ? ꯍꯩ ꯆꯤꯟꯊꯤꯕꯤ, ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦ ꯅꯣꯏꯒꯤ ꯋꯥꯗꯣ꯫ ꯁꯤꯔꯝꯗꯥꯏꯁꯤꯐꯥꯎ ꯑꯩ ꯀꯣꯛꯁꯤ ꯏꯪꯂꯒ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯅꯣꯏꯅ ꯄꯥꯝꯕ ꯂꯟ ꯊꯨꯝꯁꯤ ꯄꯥꯝꯃꯤꯅꯀꯣ, ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯂꯧꯒꯤ ꯁꯔꯨꯛꯇꯨꯗꯤ ꯅꯣꯏꯗ ꯁꯨꯛꯄꯤ ꯄꯤꯔꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯅ ꯄꯤꯔꯦꯗꯅ꯫ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯣꯏ꯫ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯀꯅꯥ ꯑꯃꯅ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯤꯂꯥꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝ ꯆꯠꯈ꯭ꯔꯦꯗꯣ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯃꯇꯝ ꯈꯔ ꯀꯞꯅꯔꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯅꯈꯤ꯫ ꯑꯁꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ
ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯒꯤ ꯂꯤꯆꯠ ꯇꯣꯃꯥꯜꯅ ꯂꯩꯈꯤꯗꯕꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯤ ꯃꯁꯨ ꯅꯨꯄꯥ ꯄꯥꯔꯤꯅꯤ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯅ ꯃꯥꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯄꯨ ꯑꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯍꯥꯟꯅꯗꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯒ ꯃꯄꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯅꯣꯛꯄ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯈꯤꯗ꯭ꯔꯕꯅꯤ ꯁꯨꯡꯅꯣꯛꯄ ꯅꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤ ꯈꯛꯇꯅꯤ ꯊꯣꯡꯒꯥ ꯂꯥꯟꯗꯨꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯃꯄꯨꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯄꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯏꯁꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯅꯗꯨꯗ ꯑꯩꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯂꯧꯒꯗꯕꯅꯤꯀꯣ ꯄꯥꯔꯤ ꯏꯄꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯀꯅꯥ ꯑꯃꯒꯤ ꯐꯠꯇꯕ ꯆꯤꯟꯊꯤꯕ ꯋꯥ ꯇꯥꯔꯨꯅꯣ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯃꯗꯨꯗꯇ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯁꯥ ꯑꯃꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯉꯥꯛꯇ ꯊꯤꯔꯤꯕ ꯀꯥꯟꯅꯕ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯅꯪ ꯃꯁꯤ ꯈꯪꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤꯀꯣ ꯄꯥꯔꯤ ꯄꯥꯔꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯤ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯅ ꯌꯦꯠꯁꯤꯜꯂꯒ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯥꯛꯏ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗꯅꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯃꯦ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯈꯤ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯃꯁꯤꯗꯤ ꯁꯅꯥ ꯀꯣꯠꯇꯧꯔꯦ ꯖꯒꯣꯏꯗꯨꯝ ꯁꯥꯗꯣꯛꯁꯤꯔ ꯈꯪꯗꯦꯅꯦ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯃꯇꯝꯅꯤꯅ ꯀꯅꯥꯝꯇꯁꯨ ꯊꯣꯛꯂꯛꯅꯔꯣꯏ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯔꯒ ꯑꯃꯨꯖꯥꯎ ꯄꯥꯛꯊꯗꯅ ꯑꯋꯥꯡ ꯊꯪꯕꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯃꯆꯥꯗꯨꯃ ꯍꯦꯛꯇ ꯂꯩꯕꯥꯛꯇꯨ ꯇꯧꯕ ꯍꯧꯏ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ ꯖꯥꯠꯂꯥ ꯁꯣꯏꯔꯕ ꯖꯥꯠꯂꯥꯅꯦ ꯑꯩꯒꯤꯁꯤꯕꯣ ꯂꯩꯕꯥꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯏꯌꯥ ꯀꯜꯂꯤꯅꯦ ꯁꯤꯗꯤ ꯑꯃꯨꯖꯥꯎ ꯀꯅꯥꯅꯣ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯎꯗꯦ ꯑꯃꯨꯖꯥꯎ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯅꯦ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯈ꯭ꯔꯦꯗ ꯑꯁ ꯀꯤꯗꯨꯝꯒꯤ ꯁꯤꯂꯦꯗ ꯁꯤꯗꯤ ꯌꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯤꯕꯤꯗꯦ ꯏꯃꯥ ꯏꯕꯦꯝꯃ ꯁꯅꯥꯗꯨꯁꯨ ꯊꯣꯔꯛꯇꯦꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯤꯔꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯗ ꯅꯠꯇꯤꯌꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯑꯃꯨꯖꯥꯎ ꯃꯇꯧ ꯇꯝꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯊꯔꯒ ꯀꯥꯏꯗꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯂꯩ ꯍꯥ ꯍꯥꯏꯔꯒ ꯃꯃꯥꯏ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯇꯣꯃꯥꯜꯒꯤ ꯊꯋꯥꯏꯗꯨꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯔꯒ ꯂꯩꯔꯝꯃꯤ ꯑꯃꯨꯖꯥꯎ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯂꯩꯃꯥꯏꯗꯨꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯈꯤ ꯇꯣꯃꯥꯜ ꯀꯟꯅ ꯅꯣꯛꯂꯒ ꯑꯃꯨꯖꯥꯎꯒꯤ ꯃꯥꯏ ꯃꯌꯥ ꯇꯝꯅ ꯃꯀꯣꯛꯇꯨ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯗꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯍꯩ ꯍꯨꯔꯥꯟꯕ ꯊꯤꯔꯣꯗꯅ ꯁꯅꯥꯗꯣ ꯂꯥꯛꯑꯣ ꯂꯩꯕꯥꯛꯁꯤ ꯇꯧꯔꯨ ꯂꯥꯎ ꯁꯅꯥ ꯄꯤꯒꯦ ꯂꯥꯎ ꯁꯅꯥ ꯃꯇꯨꯝ ꯄꯤꯒꯦ ꯑꯃꯨꯖꯥꯎ ꯃꯁꯥꯗꯣ ꯈꯞ ꯆꯤꯡꯂꯒ ꯃꯃꯤꯠꯇꯨ ꯏꯔꯪ ꯂꯪꯅ ꯄꯥꯡꯂꯤ ꯄꯥꯝꯗꯦ ꯑꯩ ꯁꯅꯥ ꯄꯥꯝꯗꯦ ꯑꯩ ꯍꯨꯔꯥꯟꯗꯤꯌꯦ ꯑꯩ ꯁꯅꯥ ꯍꯨꯔꯥꯟꯗꯦ ꯑꯩ ꯁꯅꯥ ꯍꯨꯔꯥꯜꯂꯣꯏ ꯑꯩ ꯁꯅꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩ ꯁꯤ ꯀꯤꯗ꯭ꯔꯣ ꯍꯥ ꯀꯤꯗ꯭ꯔꯣ ꯑꯩꯁꯦ ꯑꯩ ꯁꯤ ꯚꯨꯠꯅꯤꯅꯦ ꯚꯨꯠ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯥꯎꯔꯦ ꯍꯥ ꯅꯠꯇ꯭ꯔꯣ ꯀꯤꯖꯩ ꯑꯩ ꯀꯤꯖꯩ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯁꯅꯥ ꯄꯥꯝꯗ꯭ꯔꯦ ꯇꯣꯃꯥꯜ ꯑꯃꯨꯖꯥꯎꯅ ꯄꯥꯏꯔꯝꯕ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯔꯒ ꯑꯃꯨꯖꯥꯎꯒꯤ ꯃꯥꯡꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ ꯏꯁꯩꯗꯨꯝ ꯁꯛꯆꯤꯜꯂꯤ ꯍꯩ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯣꯏꯕ ꯊꯥꯗꯣꯛꯑꯣꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯍꯩꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯁꯅꯥ ꯄꯤꯒꯦ ꯁꯅꯥ ꯑꯗꯨꯝ ꯄꯤꯊꯣꯛꯀꯦ ꯁꯅꯥ ꯄꯤꯒꯦ ꯑꯣꯍꯣ ꯄꯥꯕꯨꯡ ꯑꯣ ꯅꯄꯥꯠ ꯏꯃꯥ ꯅꯃꯥ ꯂꯩꯇꯦ ꯑꯣ ꯑꯩ ꯁꯅꯥ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯍꯨꯔꯥꯜꯂꯔꯣꯏꯒꯦꯕ ꯑꯩ ꯍꯨꯔꯥꯜꯂꯔꯣꯏꯒꯦ ꯍꯩ ꯖꯒꯣꯏ ꯁꯥꯎꯅꯦ ꯁꯦ ꯑꯃꯨꯖꯥꯎ ꯆꯥꯎ ꯁꯤꯡꯖꯨ ꯁꯨꯔꯝꯃꯨ ꯍꯩ ꯅꯪꯒꯤꯅ ꯁꯤꯡꯖꯨ ꯌꯥꯏꯅꯝꯕꯤꯗꯣ ꯀꯅꯥꯅ ꯆꯥꯕꯤꯅꯤ ꯀꯅꯥꯅ ꯆꯥꯕꯤꯅꯤ ꯑꯣ ꯄꯥꯕꯨꯡ
Tomalgi masasi piba ani khaktani. Amuzauga amadi pari pokpa adugani. Tomal na leikhidraba kan adudagi amuzau amadi Sanatombina parida nungsidaba haurakibani. Maramdi Tomal na parida mapana tanjabani haidana lanthum pumba sinarambagini. Nungtigi matay manaw sanglaga parida moy thembu tawbuo nungsiba saduna lanthum mayamdo lawnabu hotnaribani. Adubu paridi wasu ngangangdi law haibasu haidi lawganu haibasu haidi. Pumnamaktu uraga solabi khambidi wa ngangandaba tumin leganba masu asigi khanbada yamna wazarabani. Ma khangi nongma natraga nongmadi soidana lanthum asigidamak masu asida dasa amadi tarakani haiba. Adu khanbada khambidi yamna mi paizaribani. Nongmagi numit amani atay lairingi tharo aina nupi masa amata aigi isu parigi sebari oinaba thirau haibadubu kamdaurage. Kaubu kauthori adugi wasu haigi haidana aisi lakpani. Nupi masadu leire aina ne mayum chatlaga hainaramlabani. Hayeng hekta lao haikroi as adu luribadi nasu nupa adugi matawmakne yabu yagadoribra khangdi tawisi. Hayeng do adum lakhalo yaba yadaba haiduna kona mu khanarasi. Hare dudi ine ayamu salukige. Yauro asumna mathangi numit adu yauraki. Ayuki matamni midu iwang wangte adum piktak nay phanektu kagtak sili masamdu sambul chetna punsili thadoklabadi phanabu sanglamdo mali sambul du saunu gusudi i thang na ngawi masaka su yam nungsiri tawridu sumanga du lepnaga akoibudu koilei leidu na yengi yumsina sauriba phana phajariba ingkhol kasina pakli medium da udeni asida mandop nakalda laisang asbam leirisia oiramani Moigi bamongi lai meyam khillaga thammi haido. Kananu nang ima khangine thongjala du da lepnagani chawang wangladana kon ihau he hautana hairaklibudu apikpi mamit katu khujillaga yenglai. Nang kananu haibani ai si yumsigi mapuni nang ni da changlakpa yabra sida apikpi khangnok noklaga. Is he koina koini ni sidia masak siga maya ka su saurini tawrisi nokningi yamna Kari, ayu ya sawi kai phajilawro. Hoi be maya saubi ya. Ai singa sidagi noigi pari haidugi sebari oidoriba. Nangoina thajilawro. Ai khra pikpa sida usidaba tawrakano. Tawrakano he. Imai be. Masil lasina noigi pari kai na hai. Ai gam sana tardi nang na khorido me pi khrani. Ai bebaram cha khangdabi. Amuri aigi ayaba yaudana nang sangba yar. Yaro hai bisin. Ai se yumsigi puzan. Amurai haina ne laikai ste iming chaliba khangledana apikpi mapi hekta siam hera suk usitaba sibo nawai sta hauri masamse amta chingluge da ai yam thauningi da haina ka ngauri phairi mangol du da kage haina dari du da hekka khatpaga dari du da wangbane mana pikpane makhong du suzillaga putrup launa makha da tari ayoi mai sire khong yaudre adubu Mana tu silibadudi mi amagi khong mayado oirami. Amurai no ke haidana mayado higalakpani adubu lepliba misaktu ubada hangjinkri. Apikpi makhong khong saduda nalaga suktoktana leirambani. Adubu magi mangduda mi malepambaduda ngakna phat yengkhalai. Pari pisumdu isuk-suklagani yenglamlibadu. Apikpi masin masado perap ka tawraga. Amta singkhaludana ai turi isudro sum yenglai ne. Adubu pari Hari du tadagum mamituna amuktang yenglamlaga tumina yena kharom da satki mataudu da apikpi masinda murum soni mako chaina muimi singside khainom nini aya ngawbra khangde amure apikpi gi nakta prap chaksilaklaga aphau saw ko dana takhong du naramani law hagolo hosiki sathi ba ban du pa duni ko nang na sebari oidise nang na thi na mun si tawrim ngayaki matung khambisu Tabak ama chatlubadagi halaktuna apikpiga unaduna wari sanarami. Nasana upazana nangadabani ko samot tawba yadi. Aduga pi subadasu pido siengna marek mahaw koknanaba thadokadaba. Manam nungsihangadaba gyan taridnay suwa. Apikpisu makoknomlaga. Hoyabo. Adobo. Ay nadi kari kauna. Abo hoydi pamoni na mingyam kauna dayna. Apikpigi isam matau sida kambi nukmi hairi. Mi khwai na sunya
ai yam sa hairaga loi kaunabani nabungse aingondana abok thaurani haina kaudauba abok khaktamak kaurabasu kaide isuna kauningba kauzauda abokna isugi wazamalsu matik chana pinida o ai yam cha haiba ado nangbu chahi kaya surage kunmathoi suriyabo haima hangang ni adudi apik pik khumde tingak tingak yenglaga lei tanjadu pari susanglai khambi masubu ubada kausilli aboki pariya launi nangwa nasanse ngasidagi nangi sebari oiradawni sakhangnaru launnya pari iting ting na haire kaigi mito umni no ba miyam senabagi thabaksi ai haina debo chak thongbi busu lei sida adum yarabasibu ai yandaba matang haibu man lai ni he adugi khallaga abok siliban hari abok na thokpa tawbiru wadu khak hairam laga pari di amuk chatkhri apikpi wakal da khal mong mato ni sida asigi mato sidaraba aisabi mayamna ayam cha hai kana gaunai yaisi sak phajar su pam de ngom ra khang de nungthil apikpi pari gi pirol rasu tu na le tanja du da khambi lak tu na asumna haire bema noi ayam sa halakri nasai degi sagol thawrubugi masado wadana ingkol maton da phamori bani nang satlaga ne thakna mi sing amuk ta piru hoyabo apikpi makut masa seng na hamdoklaga ising kuzai ama paiduna khambi na taklakpa mafam aduda lai ure masu parina masa tung onna ingkol maton da phamlibado apikpi moli sangsili ising haibado sida laizare yamcha pari ikhang khang na mamai du laitore nupi sida suklaga yenglai apikpi tingak ising tu thanam o makasida adum thamlage tu de yaroi iful pakani apikpi gyan ngau adudi kaida thamdoiba thamam leitraga pukrusa yamlanga kanu soid ai ingnam ta leiki apikpi magi masing du kangi tawre masin da suru naisilaga asumna soni kusai sina koktre thumdi gyam tani bada konjela muk thokna hai ising se thawai da woiradi kai poro na haibirino ising mangan base afaba thabak nati pari mamitu paina nu pis de yenglei nangona kanana ising poro haige apik pisu adum khumi exam sana poro haina abok nengon da haire hairak paini pura isi o wai du khakni hairamba aduga phuk hawgatuna apik pigi kuttagi ising yawu khuzai du ta mulaga lakun langthokre apik pi ipa pakatna asadu tungda phat halle pari hoi mai hairamde nupi sidasu hanna yenglamda adum chatkre apik pi masadu gyanmen amatada leplaga lehawi asumna numit adumadi haukre mathangi numit adudan apik pi mana khambi hoigi yumda yawrakpaga imungdu irang langduna leirami sanatombi hoini laklamlibadu saksangda amureisu leirami apik pi ubada kaurai nang laba kharangana lawo yadro nangbo aisu yumda thabak mayam ama tawramaga laini o yarese zasi ada phamori misingduda amta hana pirose ai sak thangatlamage hoi apik pi moli mayam laiba aduda sangsilai abo cha o thanamo aduda sanatombi apik pi da munna yenglaga haiba ibe masiro ekoi pari gi sebari haiduba mani narangdagi lakpa haurabani masu apik pi mamai nontha nokni leirambado bab oidana nakalduda yenglubani adubu khangprek pu khangi parido mangona sado kha yenglaga leirami acha karimi ingai nusina kai magi khongsina kaidorasa mora sobusiga bema kaidorage nangbo kashi tawde dabo ai sangage dudia sangusa nang ta amurega kari no tawminaruro apik pi prep amuregi nang ta semsilai kaino nang na kanita paisilai sina apik pi wa ama khangning na kai khomta ai yam chagi yetki makhongda pi angobani yetlawi kaidoina duba o adugira nang no si maza dongna paisilai sia aisu phajana di khangdi ado ai yam chagi makhongdo amuk chingni haibani chatpa phawngam da yawbani marakta adum hawbani ngarang amu horupagi makhongdo chatpa phajana yadre haibani ado ai yam chase khara sawgalasu mabukti phabani o as nungai te ni do de pakhang suoiri nupi thi pakhang kitro hey amuk ta kini ningthaugi mana phaklang theli haibado ai yam chagi mana suni thetpani
ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯦꯜ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕ ꯃꯣꯏꯒꯤꯗꯤꯅꯦ ꯃꯤ ꯋꯥꯠꯂꯨꯏ ꯏꯕꯦꯝꯃꯣ ꯈꯣꯡ ꯁꯣꯏꯅꯥꯏꯒꯦꯔꯥ ꯃꯤꯠ ꯇꯥꯡꯒꯦꯔꯥ ꯁꯦꯜꯅ ꯂꯣꯏꯅ ꯌꯥꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯝꯍꯧꯕꯗꯣ ꯅꯪ ꯎꯔꯛꯇ꯭ꯔꯣ ꯑꯣ ꯎꯔꯛꯑꯦ ꯆꯞꯁꯥꯡ ꯁꯥꯡꯕꯤ ꯑꯃ ꯐꯝꯍꯧꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯂꯨꯍꯣꯡꯕꯒꯤ ꯍꯩꯅ ꯁꯤꯡꯅꯅꯤ ꯍꯥꯏꯕꯅꯤ ꯃꯥꯏ ꯅꯥꯀꯜꯗ ꯁꯦꯛꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯍꯧꯕꯗꯨꯅ ꯃꯗꯣꯝꯆꯥꯅꯤ ꯃꯥꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯅꯨꯄꯤ ꯌꯥꯝ ꯀꯟꯅ ꯊꯤꯕꯤꯔꯤꯕ ꯑꯩꯒ꯭ꯌꯥꯝꯆꯥꯅꯗꯤ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯥꯁꯨ ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯗꯅ ꯑꯗꯨꯝꯅꯦ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯄꯨꯔꯛꯇꯣꯏꯅꯤ ꯑꯍꯜ ꯑꯣꯏꯔꯒ ꯌꯥꯝ ꯂꯦꯝꯖꯗꯕꯅꯤ ꯑꯁꯦ ꯑꯄꯤꯛꯄꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯤ ꯃꯨꯟꯅ ꯑꯃꯨꯔꯩꯁꯨ ꯆꯥꯛꯇꯨ ꯊꯣꯡꯅ ꯊꯣꯡꯅ ꯄꯥꯔꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ ꯑꯗꯣ ꯇꯥꯃꯨꯔꯦ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯂꯩꯇ꯭ꯔꯤ ꯑꯕꯣꯛ ꯊꯧꯔꯥꯅꯤꯁꯤ ꯈꯛꯇꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕꯁꯤ ꯑꯗꯣ ꯃꯣꯏ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯍꯣꯏꯅꯗꯤ ꯀꯩꯝ ꯈꯟꯕꯤꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯆꯥꯊꯣꯛꯄ ꯂꯧꯊꯣꯛꯄ ꯑꯕꯣꯛ ꯊꯧꯔꯥꯅꯤꯁꯦ ꯃꯥꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯒ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯀꯔꯝ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯕꯅꯤ ꯑꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯆꯥꯛꯂꯨꯛꯇꯨ ꯄꯥꯏꯔꯒ ꯀꯥꯗ ꯆꯪꯂꯛꯏ ꯄꯥꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯝꯃꯤ ꯅꯂꯛ ꯅꯨꯄꯤꯗꯨꯗꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯥꯛ ꯆꯥꯔꯁꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯄꯥꯔꯤ ꯈꯨꯝꯂꯛꯇꯤ ꯑꯄꯤꯛꯄꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯥꯛꯇꯨ ꯄꯨꯔꯗꯤ ꯀꯣꯛ ꯊꯅꯝꯃꯒ ꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯨꯄꯥꯒꯤ ꯅꯥꯛꯁꯤꯗ ꯀꯌꯥꯝ ꯂꯩꯅꯤꯡꯒꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯑꯇꯩ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ ꯅꯁꯥꯒꯤ ꯏꯖꯠꯇꯒꯤ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯤꯗꯥꯗꯨꯅꯤ ꯅꯪꯁꯦ ꯅꯠꯇ꯭ꯔꯣ ꯏꯖꯠ ꯍꯥꯏꯕꯗꯣ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯕ ꯅꯪ ꯑꯗꯣ ꯀꯌꯥꯝ ꯇꯥꯊꯤ ꯆꯩꯔꯤꯕꯗꯣ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯑꯄꯤꯛꯄꯤ ꯀꯩꯁꯨ ꯈꯟꯗꯅ ꯈꯨꯝꯂꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤꯗꯨꯗꯤ ꯁꯣꯜꯂꯕꯤ ꯑꯕꯣꯛꯁꯦ ꯑꯗꯨꯝ ꯑꯣꯠꯀꯦ ꯍꯥꯏꯕꯅꯤꯅꯦ ꯑꯕꯣꯛꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯍꯧꯖꯤꯛ ꯁꯦꯕा ꯇꯧ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯏꯖꯠ ꯂꯩꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯖꯠ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯒ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯂꯥꯛꯏꯁꯦ ꯈꯪꯁꯨ ꯈꯪꯗꯅ ꯄꯥꯔꯤ ꯈꯖꯤꯛ ꯁꯥꯎꯔꯞꯅ ꯅꯪꯒꯤ ꯆꯥꯛꯇꯨ ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯁꯥꯎꯔꯛꯄ ꯁꯣꯏꯔꯔꯣꯏ ꯌꯥꯔꯣꯏ ꯆꯥꯗꯕ ꯆꯥꯛ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯔꯤꯗ ꯀꯤꯠ ꯅꯝꯁꯤꯜꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯉꯛꯅ ꯌꯦꯡꯍꯧꯏ ꯃꯇꯧꯗꯣ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯨꯅꯤ ꯑꯄꯤꯛꯄꯤꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯟꯅ ꯄꯥꯔꯤꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯥꯀꯣꯡꯗꯨꯗ ꯇꯥꯔꯛꯏ ꯏꯖꯠ ꯍꯥꯏꯕꯗꯣ ꯅꯪ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯥꯁꯨ ꯐꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯤ ꯐꯥꯎꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯣꯏꯔꯨꯕꯅ ꯑꯁꯨꯝꯅ ꯈꯥꯡꯖꯤꯟꯕꯅꯤ ꯑꯄꯤꯛꯄꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯁꯅꯥꯔꯩꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯝꯃꯤ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯏꯃꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯅꯧꯄꯥꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥꯒꯤ ꯈꯣꯡꯁꯤꯅ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯗꯤ ꯐꯗꯧꯕ ꯅꯪꯁꯨ ꯏꯃꯥꯒꯤ ꯑꯃꯗꯤ ꯅꯧꯄꯥꯁꯤꯒꯤ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯥꯔꯤꯕ ꯏꯃꯥ ꯅꯍꯥꯟꯋꯥꯏꯗꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯣ ꯍꯣꯠꯅꯗꯅ ꯂꯥꯛꯏꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤꯗ ꯀꯥꯟꯅꯗꯦꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯃꯥ ꯄꯣꯊꯥꯔꯝꯃꯨ ꯑꯄꯤꯛꯄꯤ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯥꯡꯒꯠꯂꯤ ꯄꯥꯛꯄꯁꯨ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯆꯦ ꯆꯦ ꯏꯆꯦ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯆꯦ ꯉꯥ ꯊꯣꯡꯗꯣꯏꯅꯤ ꯏꯆꯦꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯑꯁ ꯍꯥꯎꯅꯤ ꯑꯗꯨꯗꯤ ꯆꯥꯛꯄꯨ ꯂꯥꯝꯃꯦꯗ ꯂꯥꯝꯅꯤ ꯅꯪꯗꯤ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯩꯅ ꯏꯆꯦ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯁꯤ ꯁꯦꯅꯧ ꯆꯠꯊꯣꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪ ꯁꯥꯟꯅꯕꯒꯗꯣ ꯌꯥꯝ ꯐꯪꯖꯔꯝꯃꯔꯣꯏꯕ ꯅꯪ ꯏꯁ ꯁꯪꯉꯤꯅꯦ ꯃꯤ ꯉꯁꯥꯏ ꯉꯥꯛꯇꯪ ꯊꯣꯛꯎꯕꯅꯤ ꯑꯗꯨ ꯏꯆꯦ ꯉꯁꯥꯏ ꯄꯥꯕꯒ ꯏꯃꯥꯇꯣꯟꯒ ꯂꯥꯛꯑꯝꯃꯤ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯁꯦꯜ ꯊꯨꯅ ꯄꯤꯔꯣꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦꯗ ꯍꯥꯏꯌꯣꯅ ꯏꯃꯥꯗꯣ ꯉꯁꯥꯏ ꯀꯞꯈꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯏꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯍꯜꯂꯝꯃꯤꯅꯣ ꯈꯪꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯆꯥꯅꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯐꯥꯎ ꯄꯣꯛꯄꯤꯗꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞꯀꯨꯝꯅ ꯑꯣꯠꯀꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯆꯠ ꯏꯆꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯄꯤꯛꯄꯤꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯈꯝꯕꯤꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯄꯥꯔꯤꯅꯗꯤ ꯅꯣꯡꯃꯇ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯕꯤꯗꯦ ꯇꯥꯊꯤ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯕꯤꯔꯤꯕꯅꯤ ꯑꯄꯤꯛꯄꯤ ꯃꯗꯨꯗ ꯊꯣꯏꯅꯗꯤ ꯈꯟꯖꯤꯟꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯩ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯤꯅ ꯄꯨꯔꯛꯑꯝꯕ ꯄꯥꯔꯤꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯛꯏ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯅꯠꯇꯦ
ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯉꯥꯎꯅꯕ ꯍꯥꯏꯗꯅ ꯃꯁꯨꯝ ꯇꯥꯈꯩ ꯀꯦꯔꯒꯅꯤ ꯂꯥꯛꯏꯕꯗꯣ꯫ ꯆꯥꯛꯁꯪꯗꯅ ꯑꯃꯨꯔꯩꯒ ꯑꯄꯤꯛꯄꯤꯒ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯂꯨꯍꯣꯡꯗꯧꯔꯤ ꯍꯥꯏꯗꯅꯕꯨ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯇꯅ ꯃꯃꯥꯏꯁꯤꯕꯨ ꯃꯊꯨꯟꯗ ꯄꯥꯜꯂꯖꯥꯠꯂ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯊꯨꯟꯗꯒ ꯄꯥꯜꯂꯝꯃꯔꯣꯏꯗ ꯇꯥꯃꯨꯔꯩ ꯑꯁꯤꯗꯤ꯫ ꯍꯣꯏꯅꯦ ꯄꯥꯜꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯅꯥꯟꯊꯔꯝꯃꯅꯤ ꯁꯣꯏꯗꯅ꯫ ꯑꯗꯣ ꯇꯥꯃꯨꯔꯩ, ꯅꯪꯅ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯔꯛꯄ? ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯁꯤꯗ ꯂꯩꯕ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯃꯣꯏꯁꯤꯒꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯇꯝꯅꯖꯥꯠꯅꯤ꯫ ꯀꯃꯥꯏꯅ ꯇꯝꯅꯩꯅꯣ? ꯑꯍꯤꯡꯗꯅꯦ ꯃꯤ ꯑꯃꯅ ꯆꯠꯄꯗꯧꯅ ꯌꯨꯝꯁꯤꯒ ꯀꯣꯏꯕꯗ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦ꯫ ꯑꯩꯗꯤ ꯀꯤꯖꯕꯅ ꯃꯄꯥꯜ ꯊꯣꯛꯐꯥꯎ ꯀꯤꯖꯗꯅꯅꯦ ꯑꯩꯒꯤ ꯆꯩꯁꯦꯟ ꯑꯃ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯃꯤꯅꯤ ꯏꯕꯦꯝꯃ꯫ ꯀꯤꯖꯩꯕ ꯌꯥꯝꯅ ꯑꯩꯗꯤ꯫ ꯑꯣ, ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯤ ꯆꯪꯂꯛꯑꯒ, ꯑꯄꯤꯛꯄꯤꯌꯥ, ꯅꯕꯨꯡ ꯄꯥꯔꯤꯅ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯦ꯫ ꯑꯄꯤꯛꯄꯤ ꯉꯛꯅ, ꯑꯩꯕꯣ? ꯍꯣꯏꯅꯦ ꯅꯪꯅꯤꯅꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯔꯤꯅꯣ ꯑꯝꯇ ꯍꯪꯉꯨꯁꯨ꯫ ꯍꯣꯏ꯫ ꯁꯣꯝꯗꯅ ꯁꯨꯃꯥꯡꯗꯨꯗ ꯄꯥꯔꯤꯒ ꯇꯝꯐꯥꯒ ꯄꯨꯟꯅ ꯂꯩꯔꯤ꯫ ꯇꯝꯐꯥ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ, ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ꯫ ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ꯭ꯔꯕ? ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯦꯗ꯫ ꯄꯥꯔꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ, ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯂꯤꯕ꯭ꯔꯥ? ꯇꯝꯐꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯌꯥꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ? ꯑꯩꯗꯤ ꯈꯣꯡꯁꯤꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯡꯂꯒ ꯐꯖꯅ ꯆꯠꯄ ꯐꯥꯎ ꯉꯝꯂꯛꯇꯕ ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯣꯏꯅꯥꯏꯕ ꯑꯃꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏ꯫ ꯅꯪꯅ ꯑꯩꯒꯤ ꯂꯟꯊꯨꯝꯁꯤꯕꯨ ꯄꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯅꯤ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯃꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯍꯧꯕꯅ ꯐꯅꯤ꯫ ꯅꯪ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯝꯐꯥ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ, ꯑꯩꯕꯨ ꯂꯟꯊꯨꯝꯗ ꯃꯤꯍꯧꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯅꯨ꯫ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯊꯃꯣꯏꯗ ꯂꯥꯠꯆꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄ ꯇꯣꯛꯇꯕ ꯍꯥꯏꯗꯨꯗꯤ ꯑꯍꯜꯁꯤꯡꯒꯤ ꯋꯥꯈꯜꯗ ꯇꯥꯔꯦ꯫ ꯑꯩꯅ ꯌꯦꯠꯄꯁꯨ ꯉꯝꯃꯣꯏ꯫ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯑꯄꯤꯛꯄꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯐꯝꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩꯉꯣꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯕ, ꯉꯥꯡꯕꯤꯕ, ꯑꯗꯨꯒ ꯃꯥꯏꯅꯕꯤꯁꯤꯗꯗꯤ ꯌꯥꯝ ꯂꯦꯝꯖꯕꯒ ꯁꯥꯗꯅ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯎ ꯍꯥꯏꯅ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯂꯥꯛꯑꯣꯅ ꯀꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯑꯩꯒ꯭ꯌꯥꯝꯆꯥ? ꯑꯅꯤꯗꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯄꯥꯔꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯋꯥꯒꯗꯣ ꯏꯇꯞ ꯇꯞꯅ ꯉꯥꯡꯂꯛꯏ꯫ ꯑꯩ ꯀꯥꯗ ꯆꯪꯉꯒꯦ, ꯑꯝꯇ ꯁꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯩꯕꯣ? ꯅꯅꯥꯗꯣ ꯄꯪꯉꯣ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ꯫ ꯑꯄꯤꯛꯄꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯝꯐꯥꯗ ꯑꯃꯨꯛ ꯌꯦꯡ, ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯛꯏ꯫ ꯇꯝꯐꯥ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯄꯥꯔꯤꯒꯤ ꯃꯇꯧꯁꯤꯗ, ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯏꯕꯦꯝꯃ, ꯑꯩꯒ꯭ꯌꯥꯝꯆꯥꯁꯦ ꯃꯅꯨꯡꯗ ꯐꯖꯅ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ꯫ ꯇꯝꯐꯥ ꯆꯠꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯄꯥꯔꯤ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯅꯥ ꯉꯥꯏꯔꯤꯒꯦ? ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯌꯥꯝ ꯅꯛꯁꯤꯜꯂꯛꯏꯁꯤꯅ? ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯁꯝꯃꯨ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯇ? ꯁꯝꯃꯁꯨ ꯅꯛꯅ ꯁꯝꯃꯛꯀꯅꯨ, ꯂꯥꯞꯅ ꯁꯝꯃꯨ꯫ ꯑꯄꯤꯛꯄꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ, ꯑꯗꯨꯒ ꯂꯥꯞꯇꯛ ꯂꯩꯔꯒ ꯄꯥꯔꯤꯒꯤ ꯈꯨꯠꯇꯨꯗ ꯌꯥꯝ ꯇꯟꯅ ꯄꯥꯏꯔꯒ ꯁꯝꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯄꯥꯔꯤ ꯇꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯄꯤꯛꯄꯤ ꯏꯄꯥ ꯄꯥꯈꯠꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯨꯄꯥꯗꯨꯕꯨ ꯉꯥꯡꯄꯤ꯫ ꯑꯁ ꯀꯩꯅꯣ, ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯋꯥꯡꯗ꯭ꯔꯤꯉꯩ ꯋꯥꯡꯈꯩ ꯑꯩꯒꯤ ꯑꯅꯦꯝꯕꯁꯦ ꯌꯦꯡꯕꯤꯔꯒ ꯋꯥꯗꯣ ꯈꯔ ꯉꯥꯡꯕꯤꯔꯗꯤ ꯐꯗꯧꯕ꯫ ꯄꯥꯔꯤ ꯅꯨꯄꯤꯁꯤꯗ ꯐꯠꯂꯞꯇꯃꯛ ꯌꯦꯡꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯏ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯔꯔꯣꯏ꯫ ꯑꯄꯤꯛꯄꯤꯅ ꯀꯥꯗ ꯏꯔꯦꯅ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯏꯟꯊꯤꯅ ꯍꯤꯞꯍꯜꯂ ꯃꯇꯨꯡ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯈꯣꯡꯁꯦ ꯈꯔ ꯈꯔ ꯑꯕꯣꯛꯇ ꯅꯝꯍꯜꯂꯣ, ꯄꯪꯁꯤꯟꯗꯅꯕ꯫ ꯌꯥꯅꯤ, ꯑꯗꯨꯝ ꯐꯔꯛꯀꯅꯤ꯫ ꯑꯕꯣꯛꯁꯦ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯍꯣꯏ, ꯑꯕꯣꯛꯁꯦ ꯋꯥꯗꯤ ꯌꯥꯝ ꯋꯥꯖꯔꯦ꯫ ꯑꯗꯣ ꯑꯩ ꯅꯝꯕꯤꯒꯦꯅꯦ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯈꯣꯡꯁꯦ, ꯑꯗꯨꯒ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯁꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯝꯕꯅꯣ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦ꯫ ꯉꯥꯏꯈꯣ, ꯑꯩꯅ ꯊꯣꯛꯑꯣ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗꯦ꯫ ꯅꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯄꯤꯛꯄꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯝꯕ ꯍꯧꯔꯛꯏ꯫ ꯄꯥꯔꯤ ꯑꯍꯥꯟꯕꯗꯗꯤ ꯅꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯝ ꯁꯨꯝ ꯈꯣꯡꯗꯨ ꯅꯨꯡꯉꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ? ꯑꯄꯤꯛꯄꯤ ꯍꯥꯏꯕ꯫ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯅꯣ ꯑꯗꯨꯕꯨ? ꯅꯪꯅ ꯄꯤꯛꯏꯁꯤꯒ ꯊꯣꯛꯅ ꯆꯥꯅꯅ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯣꯛꯅ ꯊꯣꯜꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯁꯦ ꯄꯤꯛꯄꯒꯤ ꯊꯣꯜꯂꯝꯕ ꯖꯥꯠ, ꯄꯤꯛꯆꯔꯁꯨꯅꯦ ꯑꯩ ꯀꯅꯥꯝ ꯀꯤꯕꯤꯗꯦ꯫ ꯑꯩꯁꯨ ꯀꯤꯗ꯭ꯔꯥ ꯍꯥꯏꯁꯦ? ꯑꯄꯤꯛꯄꯤ ꯇꯧꯔꯝꯕ ꯃꯊꯧꯗꯨ ꯆꯞ ꯂꯦꯞꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫
ꯀꯤꯒꯦ ꯇꯧꯔꯒꯅꯦ ꯑꯃꯨꯛꯁꯨ ꯀꯤꯔꯛꯇꯦ. ꯀꯩꯒꯤ? ꯑꯩꯒꯤ ꯌꯥꯝꯆꯥꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯆꯞ ꯃꯥꯟꯅꯔꯤꯁꯤꯗ. ꯅꯪꯗꯧꯅ ꯇꯧꯕ ꯅꯨꯄꯤꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯃꯤ ꯑꯃꯒꯕꯨ ꯀꯗꯥꯏꯗꯩ ꯃꯥꯟꯅꯗꯣꯏꯅꯣ ꯁꯛꯇꯒꯤ ꯍꯧꯔꯒ. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯅ ꯆꯩꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯁꯥꯎꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯣ? ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ. ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣꯗ? ꯁꯥꯎꯗꯧꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ. ꯑꯩꯅ ꯃꯗꯨꯗ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯧ ꯅꯠꯇꯕꯗꯨꯕꯨ. ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ. ꯃꯃꯤꯠꯇꯨꯅ ꯇꯨꯃꯤꯟ ꯅꯨꯄꯤꯁꯤꯗ ꯌꯦꯡꯉꯤ. ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯄꯤꯁꯨꯝꯗꯣ ꯁꯨꯛꯂꯒ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯣꯛꯀ ꯆꯤꯛꯇ꯭ꯔꯥꯕ? ꯈꯔꯁꯨꯅꯦ ꯅꯣꯛꯄ ꯇꯝꯃꯣ. ꯌꯥꯔꯦ ꯊꯣꯛꯑꯁꯨ ꯅꯪ ꯌꯥꯝ ꯉꯥꯡꯗꯧꯔꯤ. ꯊꯣꯛꯑꯒꯦꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ. ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯂꯥꯏ ꯁꯦꯕꯥꯗꯨ ꯈꯝꯕꯤꯅ ꯇꯧꯏ. ꯉꯁꯥꯏꯗꯒꯤ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯏꯆꯤꯛ ꯆꯤꯛꯊꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯊꯃꯣꯏꯗ ꯇꯅꯤꯛꯄ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯍꯜꯂꯔꯤ. ꯄꯥꯔꯤ ꯃꯈꯣꯡꯗ ꯁꯦꯠꯂꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯕꯣꯛꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯛꯏ. ꯈꯝꯕꯤꯅ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯑꯄꯤꯛꯄꯤꯁꯨ ꯂꯦꯞꯂꯤ. ꯃꯃꯥꯏ ꯃꯆꯥꯗꯨ ꯂꯣꯟꯈꯠꯇꯨꯅ ꯀꯥꯡꯁꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ. ꯈꯝꯕꯤꯅ ꯀꯥꯡꯁꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯤꯡꯂ ꯃꯇꯨꯡ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟꯅꯅ ꯑꯃꯨꯛꯇꯪꯒ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯃꯤ. ꯑꯄꯤꯛꯄꯤꯁꯨ ꯈꯝꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯈꯨꯔꯨꯝꯃꯤ. ꯃꯇꯧ ꯑꯗꯨ ꯄꯥꯔꯤ ꯑꯁꯨꯝ ꯌꯦꯡꯅ ꯀꯔꯣꯝꯗꯒꯤꯅꯣ ꯃꯁꯥ ꯈꯪꯖꯗ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯅꯣꯛꯄ ꯀꯥꯎꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯃꯤꯅꯣꯛ ꯑꯃ ꯇꯝꯈ꯭ꯔꯦ. ꯂꯣꯟꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯅꯤ. ꯁꯣꯝꯗꯅ ꯇꯝꯐꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯁꯅꯥꯇꯣꯝꯕꯤꯗ ꯇꯝꯃꯤ. ꯅꯦꯅꯦ ꯃꯥꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯉ ꯃꯥꯜꯂꯦꯗ. ꯑꯩ ꯏꯀꯥꯏꯔꯤ ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯇꯧꯒ. ꯍꯩ ꯑꯄꯪꯕꯤ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯅꯪ ꯅꯨꯄꯤꯅꯤ ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯟꯗꯧꯅꯤ ꯈꯪꯒꯅꯨꯅꯦ ꯅꯪꯕꯣ. ꯏꯅꯦꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯇꯨꯡꯒꯤꯁꯨ ꯌꯥꯏꯐꯅꯅꯕꯅꯤꯅꯦ. ꯅꯪꯅ ꯁꯨꯝ ꯇꯣꯏꯅ ꯆꯠꯁꯤꯜꯂꯗꯤ ꯋꯥꯈꯜ ꯑꯣꯜꯂꯛꯇꯧꯔꯤꯅꯤ ꯃꯥꯁꯨ. ꯅꯪꯅ ꯍꯌꯦꯡ ꯄꯥꯔꯤꯗ ꯂꯩꯔꯗꯤ ꯅꯈꯨꯠ ꯇꯥꯍꯜꯂꯒ ꯆꯥꯗꯧꯔꯤꯅꯤꯅꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ. ꯍꯣꯏꯁꯦ ꯑꯩ ꯇꯝꯐꯥꯅꯤ ꯑꯩ ꯇꯧꯒꯦ. ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯇꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯈꯝꯕꯤꯅ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯃꯍꯥꯕꯂꯤꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯄꯤꯛꯄꯤꯗꯨ ꯍꯌꯦꯡꯗꯤ ꯄꯣꯊꯥꯔꯣ ꯊꯕꯛ ꯂꯥꯛꯂꯅꯨ ꯍꯥꯏꯗꯅ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯊꯕꯛ ꯆꯠꯇ꯭ꯔꯁꯨ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯄꯥꯝꯗꯕꯅ ꯄꯥꯛꯄ ꯍꯧꯔꯒ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯀꯨꯝꯊꯔꯛꯏ. ꯅꯨꯡꯁꯥꯗꯨꯁꯨ ꯐꯅꯗꯤ ꯌꯥꯛꯅ ꯁꯥꯏ. ꯑꯗꯨꯒ ꯆꯪꯕꯤꯕ ꯅꯠꯇꯦ ꯑꯅꯤꯗꯨ. ꯊꯔꯣꯏꯗꯨ ꯐꯅ ꯌꯥꯝꯅꯗꯤ ꯈꯨꯜꯂꯤ. ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗꯅꯤ. ꯊꯔꯣꯏ ꯈꯨꯜꯂꯤꯔꯣ ꯏꯆꯦ? ꯑꯄꯤꯛꯄꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ. ꯂꯩꯔꯝꯂꯤ ꯃꯤꯁꯛꯇꯨ ꯎꯕꯗ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯈꯨꯝꯃꯤ. ꯍꯣꯏ. ꯑꯄꯤꯛꯄꯤ ꯃꯥꯒꯤ ꯑꯄꯣꯛꯄꯗꯨꯅ ꯂꯧꯕ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯤꯡꯉꯣꯜꯁꯦ. ꯃꯃꯥ ꯍꯣꯏꯅ ꯀꯦꯅ ꯌꯣꯛꯄꯒꯤ ꯍꯧꯅꯕꯤ ꯉꯛꯁꯨ ꯈꯔ ꯑꯗꯨꯝ ꯍꯥꯏꯒꯠꯆꯩ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯩ ꯀꯥꯟꯅꯕ ꯊꯔꯣꯏꯒꯤꯗꯃꯛꯄꯨ? ꯑꯄꯤꯛꯄꯤ ꯏꯆꯝ ꯆꯝꯊꯣꯛꯅ. ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯍꯔꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯎꯅꯔꯨꯕꯅꯤ. ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤꯗ. ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯕ. ꯑꯗꯨꯗ ꯑꯩꯅ ꯌꯥꯕꯤꯗꯕ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ. ꯑꯩ ꯎꯅꯅꯤꯅ ꯂꯥꯛꯏꯕ ꯍꯥꯏꯔꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯨꯒ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯑꯣ ꯐꯩ ꯃꯤꯕꯨ ꯐꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯤꯡꯉꯣꯜꯗ ꯇꯞꯅ ꯍꯥꯏ. ꯅꯪ ꯅꯆꯦ ꯁꯥꯕꯤꯁꯤꯗꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯣ? ꯃꯁꯛꯀꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯦ. ꯀꯣꯏꯔꯝꯃꯣꯏꯗ. ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯃꯁꯤꯡꯁꯨ ꯌꯥꯝ ꯀꯟꯕꯅꯤ ꯏꯕꯦꯝꯃ. ꯅꯨꯄꯤꯅꯤꯅ ꯁꯤꯅꯥ ꯀꯤꯗꯕꯅꯤ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯔꯥꯞ ꯂꯥꯞꯅ ꯂꯩꯅꯗꯕꯅꯤꯅ ꯑꯄꯤꯛꯄꯤ ꯈꯖꯤꯛꯇꯤ ꯈꯪꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯖꯩ. ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯅꯤ. ꯑꯄꯤꯛꯄꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯊꯨꯅ ꯌꯦꯡꯂꯛꯏ. ꯄꯥꯔꯤꯗꯨ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ. ꯉꯧꯔꯣꯛ ꯉꯧꯕ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯃꯁꯥ ꯇꯅꯥꯟ ꯃꯄꯨꯛ ꯀꯥꯏꯗ ꯏꯜꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨꯛ ꯂꯦꯝꯖꯩ ꯁꯛꯇꯝꯗꯣ. ꯑꯄꯤꯛꯄꯤ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯀꯧ ꯀꯧꯔꯛꯏ. ꯑꯩꯒꯤ ꯌꯥꯝꯆꯥꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯑꯩꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯈꯤꯒꯦ? ꯍꯥ? ꯄꯥꯔꯤ ꯈꯖꯤꯛꯀ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯇꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯅꯣ ꯑꯩꯒꯤ ꯌꯥꯝꯆꯥ? ꯑꯩꯒꯤ ꯌꯥꯝꯆꯥ ꯈꯣꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯁꯤꯡꯅꯅ. ꯑꯌꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯥꯝꯆꯥ ꯄꯥꯔꯤ ꯅꯠꯇ꯭ꯔꯣ? ꯀꯣꯏꯅꯩ ꯖꯥꯠꯂꯣ ꯑꯅꯤꯁꯦ? ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯑꯣꯏꯔꯝꯃꯣꯏꯍꯦ. ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯣ? ꯈꯦꯠꯅꯗ꯭ꯔꯣ ꯎꯕꯗ? ꯍꯣꯏꯁꯦ ꯑꯗꯨ ꯆꯠꯂꯁꯤ ꯏꯕꯥꯅꯤꯁꯨ. ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ. ꯉꯥꯎꯗꯤ ꯉꯥꯎꯖꯩꯌꯦ ꯑꯩꯒꯤ ꯌꯥꯝꯆꯥꯁꯦ. ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯝꯇ ꯆꯠꯁꯤꯜꯂꯛꯑꯣ. ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯑꯄꯤꯛꯄꯤꯅ
ꯈꯣꯡꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯒꯤꯌꯥꯝꯆꯥ? ꯉꯔꯥꯡ ꯑꯩꯒꯤꯌꯥꯝꯆꯥꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯋꯥ ꯍꯥꯏꯈꯤꯒꯦ? ꯑꯩꯅ ꯀꯥꯎꯕꯩꯔꯣ? ꯅꯤꯡꯁꯤꯡꯗ꯭ꯔꯦ? ꯌꯥꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯗꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯄꯤꯛꯄꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯥꯜꯇꯤꯟ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯒ ꯇꯨ ꯊꯔꯣꯏ ꯈꯨꯜꯂꯝꯃꯤꯅꯦ ꯑꯩꯈꯣꯏ ꯄꯥꯛꯄꯒ. ꯌꯥꯝꯃꯤꯅꯦ, ꯉꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ? ꯍꯩꯃꯥ, ꯑꯩꯒꯤꯌꯥꯝꯆꯥꯗꯤ ꯉꯥꯎꯔꯦꯗꯅ. ꯆꯥꯗ ꯆꯥꯔꯁꯨ ꯌꯣꯟꯅ ꯌꯣꯜꯂꯁꯨ ꯀꯥꯟꯅꯗ꯭ꯔꯣ? ꯑꯣ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯥꯛꯄꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯆꯦ, ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤ. ꯊꯔꯣꯏꯁꯦ ꯁꯠ ꯁꯠ ꯈꯨꯜꯍꯧꯔꯁꯤ. ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯒꯦ. ꯑꯩꯒꯤꯌꯥꯝꯆꯥ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯠꯈꯤꯔꯣꯏ. ꯀꯩꯒꯤ? ꯅꯣꯏ ꯊꯔꯣꯏ ꯈꯨꯟꯕꯨꯗꯤ ꯌꯦꯡꯒꯦ. ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯑꯇꯣꯡꯕꯁꯤꯗ ꯂꯩꯌꯣ, ꯐꯩꯖꯣꯝꯗꯣ ꯂꯣꯏ ꯃꯣꯠꯂꯅꯤ. ꯌꯥꯅꯤ, ꯅꯪ ꯈꯨꯟꯗꯧꯗꯨ ꯈꯨꯟ. ꯄꯦꯄꯥ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ. ꯑꯄꯤꯛꯄꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ. ꯄꯥꯔꯤꯁꯨ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯉꯤ. ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ? ꯂꯧꯔꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯔꯛꯏ. ꯃꯈꯣꯜ ꯑꯗꯨꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯌꯦꯡꯂꯛꯏ. ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯍꯩꯃꯥ, ꯀꯩꯅꯣ ꯑꯩꯒꯤꯌꯥꯝꯆꯥ ꯇꯧꯔꯤꯗꯨꯕꯣ? ꯐꯤꯔꯣꯜꯗꯨ ꯌꯥꯔꯔꯣꯏꯌꯦ, ꯑꯝꯇ ꯀꯥꯈꯠꯂꯨꯁꯦ, ꯂꯩꯈꯣꯝ ꯂꯣꯏꯅ ꯇꯩꯔꯅꯤꯕ. ꯄꯥꯔꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯊꯔꯣꯏ ꯃꯆꯥ ꯀꯛꯇ꯭ꯔꯨ ꯑꯃ ꯈꯨꯜꯂꯒ ꯅꯨꯄꯤꯁꯤꯗ ꯎꯠꯂꯛꯏ. ꯁꯤ ꯑꯩꯅ ꯈꯨꯟꯕꯤꯔꯤꯕꯅꯤ. ꯊꯔꯣꯏ ꯃꯆꯥ ꯄꯤꯁꯛꯇꯨ ꯎꯕꯗ ꯄꯥꯛꯄꯗꯨ ꯀꯩꯁꯨ ꯈꯪꯖꯗ ꯄꯥꯔꯤꯗ ꯈꯨꯠ ꯊꯤꯜꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯁꯤꯜꯂꯤ. ꯑꯁꯤꯕꯨ ꯊꯔꯣꯏꯅꯤ, ꯏꯄꯤꯛ ꯄꯤꯛꯄꯗꯣ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ. ꯄꯥꯛꯄꯅ ꯅꯣꯛꯄꯗꯨꯗ ꯑꯄꯤꯛꯄꯤꯁꯨ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯍꯦꯛ ꯅꯣꯛꯂꯨꯔꯦ. ꯄꯥꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯨꯝꯗꯨ ꯁꯨꯞꯂꯒ ꯌꯦꯡꯂꯛꯏ. ꯑꯄꯤꯛꯄꯤ ꯅꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯈꯔ ꯅꯣꯛꯑꯗꯤ ꯃꯤ ꯏꯀꯥꯏꯔꯅꯤ ꯇꯣ. ꯏꯆꯦꯁꯨ ꯍꯧꯖꯤꯛ ꯅꯣꯛꯏꯗꯨꯗꯤ. ꯅꯣꯛꯇꯦ ꯅꯣꯛꯇꯦ, ꯀꯗꯥꯏ ꯅꯣꯛꯏꯅꯣ? ꯄꯥꯔꯤ ꯐꯩꯖꯣꯝ ꯑꯉꯧꯕꯒꯥꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯂꯣꯏꯔꯦ. ꯁꯧꯔꯦꯡ ꯐꯩꯔꯦꯡ ꯂꯧꯔꯤꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ. ꯃꯗꯨꯗꯁꯨ ꯂꯩꯈꯣꯝꯗꯨꯅ ꯅꯥꯟꯕꯒꯤ ꯎꯞꯄꯒ ꯃꯨꯛ ꯇꯨꯁꯤꯜꯂꯤ. ꯄꯥꯛꯄꯗꯣ ꯑꯃꯨꯛ ꯅꯣꯛꯀꯤ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯄꯤꯛꯄꯤꯅ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯄꯥꯔꯤꯒ ꯑꯄꯤꯛꯄꯤꯒꯁꯨ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯗ꯭ꯔꯦ. ꯀꯣꯏꯅꯔꯝꯕꯗꯨꯁꯨ ꯄꯥꯔꯤꯅ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯐꯔꯕꯅꯤ. ꯃꯔꯛꯁꯤꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯏꯟꯁꯤꯜꯂꯒ ꯇꯝꯐꯥꯗꯣ ꯑꯗꯨꯝ ꯂꯥꯛꯍꯟꯕꯁꯨ ꯂꯦꯞꯇ꯭ꯔꯤ. ꯂꯟꯊꯨꯝꯁꯤꯡꯗꯣ ꯃꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ. ꯃꯗꯨ ꯄꯨꯝꯕ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯄꯥꯔꯤꯗꯤ ꯁꯦꯡꯅ ꯈꯪꯏ. ꯃꯥꯒꯤ ꯍꯦꯛ ꯃꯄꯥꯗꯨꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯈꯥ ꯇꯥꯕ ꯃꯄꯥ ꯁꯛꯂꯤꯕ ꯏꯃꯨꯡꯗꯨꯅ ꯂꯟꯊꯨꯝ ꯈꯔꯁꯤ ꯄꯥꯝꯕꯒꯤꯗꯃꯛ ꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝ ꯈꯟꯕꯤꯕꯁꯤ ꯎꯕꯗ ꯄꯥꯔꯤ ꯑꯍꯤꯡ ꯀꯌꯥ ꯃꯊꯟꯇ ꯃꯄꯥ ꯃꯃꯥ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤꯕ ꯀꯌꯥꯅꯤ. ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯕ, ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯣꯜꯂꯩꯕꯤ ꯃꯕꯣꯛꯁꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯈꯜꯂꯨꯕꯗ ꯃꯥ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯋꯥꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯁꯨꯡꯎꯠ ꯎꯠꯊꯣꯛꯄ ꯅꯠꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯄꯥꯔꯤ ꯉꯁꯤꯗꯤ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯏꯔꯦꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ. ꯑꯕꯣꯛ, ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯑꯩꯒꯤꯅꯦꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯅꯨꯄꯤꯗꯨꯁꯨ ꯁꯤꯗ ꯂꯥꯛꯇꯅꯕ ꯑꯕꯣꯛꯅ ꯈꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯅꯨꯄꯤꯗꯣ ꯏꯁꯨꯕꯨ ꯄꯥꯝꯗꯕ꯭ꯔꯣ? ꯃꯥꯁꯨ ꯕ꯭ꯔꯥꯍꯃꯟ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ. ꯑꯗꯨꯒꯤ ꯅꯠꯆꯗꯦꯕ. ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ. ꯅꯨꯄꯤꯗꯣ ꯑꯩꯒ ꯋꯥꯈꯜ ꯀꯌꯥ ꯆꯥꯟꯅꯗꯦ. ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯋꯥꯔꯨ ꯅꯨꯡꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ. ꯑꯕꯣꯛ ꯅꯤꯡꯗꯣꯝꯆꯥꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯈꯝꯕꯤꯁꯨ ꯃꯁꯨꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ, ꯐꯔꯦ ꯐꯔꯦ, ꯏꯁꯨꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯕꯣꯛ ꯍꯣꯔꯦꯟ ꯅꯗꯣꯝꯆꯥꯗꯣ ꯁꯤꯗ ꯀꯧꯔꯒꯦ, ꯑꯗꯨꯒ ꯍꯥꯏꯔꯒꯦ. ꯍꯣꯏ ꯑꯕꯣꯛ. ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯅꯤ. ꯑꯄꯤꯛꯄꯤ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯨ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯃꯄꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯏ. ꯌꯨꯁꯨ ꯉꯥꯎꯕ ꯃꯥꯜꯂꯤ ꯇꯧꯔꯤꯗꯣ. ꯍꯦ, ꯅꯃꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥ? ꯅꯃꯥ ꯁꯤꯅꯝ ꯅꯝꯕꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯍꯥ? ꯀꯩꯅꯣ ꯄꯥꯕ, ꯏꯃꯥ ꯂꯩꯇꯦ. ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯌꯨꯛꯁꯤꯗ? ꯂꯩꯀꯥꯏ ꯃꯤ ꯇꯥꯔꯒ ꯌꯥꯝ ꯏꯀꯥꯏꯖꯩ. ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯔꯁꯨ ꯈꯪꯕꯤꯌꯨ. ꯀꯔꯤ ꯅꯨꯡꯀꯦꯠꯄꯤ? ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯒꯤ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ. ꯑꯄꯤꯛꯄꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ. ꯀꯨꯟꯖꯥ ꯑꯄꯤꯛꯄꯤꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯑꯄꯤꯛꯄꯤꯁꯨ ꯇꯍꯥ ꯇꯍꯥ ꯏꯟꯅꯔꯛꯏ. ꯀꯨꯟꯖꯅ ꯃꯁꯥ ꯅꯥꯔꯤꯕ ꯃꯃꯥ ꯑꯗꯨꯕు ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯅꯕ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯅꯃꯥꯅ ꯆꯥꯁꯤ ꯄꯨꯟꯅ ꯁꯤꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯗꯕꯅꯤ. ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯉꯁꯤ. ꯄꯥꯛꯄꯁꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯆꯤꯟ ꯃꯧꯄꯥ ꯆꯪꯂꯒ ꯃꯄꯥꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯁꯅꯥꯔꯩ ꯀꯞꯇꯨꯅ, ꯍꯥꯠꯂꯣ, ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯂꯣ. ꯑꯩꯈꯣꯏ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯂꯨꯁꯦ, ꯃꯤꯐꯠꯇ ꯁꯥ. ꯃꯣꯏꯅ ꯑꯁꯨꯝꯅ ꯃꯨꯛꯅꯕꯗꯨꯗ ꯃꯣꯔꯥꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯈꯨꯖꯥꯏꯗꯨ ꯇꯥꯔꯛꯇꯨꯅ ꯑꯄꯤꯛꯄꯤꯒꯤ ꯈꯨꯅꯝꯗꯨꯗ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ. ꯑꯄꯤꯛꯄꯤ ꯁꯥꯃꯟꯗꯨꯅ ꯂꯥꯎꯔꯛꯏ. ꯁꯅꯥꯔꯩ ꯄꯥꯈꯠꯅ, ꯕꯦꯝꯃꯥ. ꯀꯨꯟꯖꯗꯨ ꯌꯨꯒ ꯉꯥꯎꯕꯅꯤ.
ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯨ ꯆꯠꯂꯝꯂꯒ ꯃꯃꯥ ꯃꯆꯥꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯃꯈꯨꯠ ꯈꯨꯅꯝꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯈ꯭ꯔꯦ, ꯄꯣꯞꯁꯨ ꯄꯣꯞꯊꯣꯛꯂꯦ꯫ ꯁꯥꯟꯅꯔꯦ ꯃꯆꯥꯒꯤ ꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯣꯈꯣꯡꯅ ꯀꯞꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯀꯞꯀꯅꯨ ꯁꯤ ꯏꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣꯕ, ꯑꯩ ꯀꯩꯁꯨ ꯅꯥꯗꯦꯕ ꯁꯤ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ, ꯏꯃꯥ ꯄꯣꯊꯥꯔꯝꯃꯣ, ꯑꯕꯨꯡꯉꯣ ꯏꯃꯥꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯣ, ꯏꯆꯦ ꯆꯥꯛ ꯐꯠ ꯊꯣꯡꯂꯛꯀꯦ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤ, ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯏꯃꯥꯁꯦ ꯁꯤꯈꯤꯕꯅꯤ ꯍꯦꯟꯅ ꯐꯔꯕꯅꯤꯗ ꯏꯃꯥꯁꯦ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ ꯏꯃꯥ? ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯏꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯈꯥꯝꯕꯤꯒꯤ ꯌꯨꯝ ꯌꯧꯕꯗꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯃꯣꯜꯂꯤ ꯏꯃꯨꯡꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯒ ꯄꯥꯔꯤꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯩ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯀꯩꯒꯤꯅꯣ? ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯗꯤ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏ, ꯁꯤ ꯇꯃꯛ ꯈꯨꯝꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯄꯥꯔꯤ ꯉꯛꯅ ꯌꯦꯡꯍꯧꯏ꯫ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝꯗꯨꯅꯤ꯫ ꯑꯄꯤꯛꯄꯤ ꯍꯥꯟꯅꯒꯨꯝ ꯄꯥꯔꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯆꯥꯛ ꯆꯥꯔꯁꯦ ꯒꯦꯝꯆꯥ? ꯊꯝꯃꯨ꯫ ꯑꯄꯤꯛꯄꯤ ꯆꯠꯀꯦ ꯇꯧꯕꯒ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯩ ꯋꯥꯠꯂꯤꯒꯦ ꯒꯦꯝꯆꯥ? ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯄꯥꯔꯤ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯈꯨꯠ ꯐꯤ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯄꯤꯛꯄꯤ ꯃꯈꯨꯠꯇꯨ ꯐꯠ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯉꯁꯥꯏ ꯉꯥꯆꯤꯛꯅ ꯊꯤꯟꯈꯤꯕꯩꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯗꯦ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯅꯝꯗꯅ ꯄꯥꯏꯔꯒ ꯐꯤꯗꯨ ꯂꯧꯊꯣꯛꯂꯨꯕꯗꯗꯤ ꯐꯤꯕꯝꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯁꯤꯗꯤ ꯀꯩꯅꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯄꯤꯛꯄꯤ ꯃꯈꯨꯠꯇꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯩꯒꯤꯌꯥꯝꯆꯥ, ꯑꯕꯣꯛꯅ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ꯫ ꯉꯥꯏꯈꯣ, ꯑꯩꯗ ꯍꯥꯞꯄꯤꯒꯦ꯫ ꯅꯈꯨꯠꯇꯨ ꯌꯥꯗ꯭ꯔꯗꯤ ꯊꯕꯛꯇꯨ ꯂꯥꯛꯀꯅꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯅꯈꯨꯠ ꯑꯁꯣꯛꯄꯁꯤꯒ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯍꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯔꯣ? ꯑꯄꯤꯛꯄꯤꯅ ꯃꯥꯕꯨ ꯂꯣꯏꯅꯕꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯀꯅꯥꯝꯇꯅ ꯂꯣꯏꯅꯕꯤꯔꯛꯇ꯭ꯔꯤ꯫ ꯄꯥꯔꯤ ꯃꯁꯤ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯏꯉꯥꯎꯇ ꯉꯥꯎꯔꯒ ꯂꯩꯖꯕ, ꯃꯥꯅ ꯊꯤꯅ ꯆꯩꯔꯁꯨ ꯁꯥꯎꯗꯕ, ꯏꯟꯊꯕ ꯇꯞꯊꯕ ꯃꯥ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯄꯤꯛꯄꯤ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ꯫ ꯄꯥꯔꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯍꯥꯞꯄꯤꯔꯒ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯅꯈꯨꯠꯁꯤꯕꯨ ꯅꯥꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯑꯁꯤꯐꯥꯎ ꯅꯪꯅ ꯈꯪꯖꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯑꯅꯨ꯫ ꯑꯄꯤꯛꯄꯤ ꯉꯁꯤꯗꯤ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯝꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯦꯗ, ꯑꯩ ꯊꯣꯛꯑꯒꯦ ꯒꯦꯝꯆꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯑꯄꯤꯛꯄꯤ ꯊꯣꯛꯈ꯭ꯔꯦ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ꯫ ꯄꯥꯔꯤꯁꯨ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯈꯥꯝꯂꯨꯗ꯭ꯔꯤ꯫ ꯂꯥꯡꯇꯛꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯁꯨꯝ ꯌꯦꯡꯍꯧꯔꯤ꯫ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯄꯤꯛꯄꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯋꯥꯈꯜ ꯑꯃꯗ ꯆꯠꯄꯅ ꯃꯥꯡꯗ ꯀꯔꯤ ꯂꯩ, ꯇꯨꯡꯗ ꯀꯔꯤ ꯂꯩ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯅꯅꯥꯗꯨ ꯄꯪꯉꯕꯣ ꯅꯪꯕꯨ? ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕ? ꯈꯣꯟꯖꯦꯜꯗꯨꯗ ꯑꯄꯤꯛꯄꯤ ꯏꯈꯪ ꯈꯪꯅ ꯇꯨꯡꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯇꯨꯡꯗ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤꯌꯥꯝꯆꯥꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ? ꯂꯝꯍꯥꯡꯁꯤꯗ ꯅꯊꯟꯗ ꯆꯠꯂꯤꯁꯦ ꯀꯤꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯅꯪ? ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣꯗ? ꯌꯥꯔꯦ, ꯃꯥꯡ ꯊꯥꯔꯨ ꯆꯠꯂꯣ, ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ꯫ ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ, ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯁꯦ ꯈꯔ ꯅꯤꯡꯁꯤꯡ꯫ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯀꯣꯛ ꯆꯠꯂꯣꯅꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯄꯤꯛꯄꯤꯁꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯇꯨꯡꯗ ꯂꯥꯞꯇꯛ ꯑꯁꯨꯝ ꯏꯟꯅꯩ꯫ ꯑꯗꯨꯝꯅ ꯄꯥꯔꯤꯅ ꯁꯦꯟꯅꯕꯤꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯉꯁꯤꯗꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯄꯥꯔꯤ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗꯗꯤ ꯄꯥꯔꯤ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯅ ꯁꯣꯜꯂꯤ꯫ ꯍꯩꯃꯥ, ꯂꯩꯔꯝꯗ꯭ꯔꯦ, ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ, ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯄꯤꯛꯄꯤꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯄꯥꯔꯤꯅ ꯁꯦꯟꯅꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯔꯕꯁꯨ ꯑꯅꯤꯃꯛ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯅꯗꯦ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯆꯠꯈꯤꯅꯤ, ꯑꯄꯤꯛꯄꯤꯁꯨ ꯑꯗꯨꯝ ꯂꯩꯍꯧꯅꯤ꯫ ꯄꯥꯔꯤꯁꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯨꯝ ꯉꯥꯡꯂꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯈꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯑꯄꯤꯛꯄꯤꯅ ꯃꯅꯤꯡ ꯑꯗꯨꯗ ꯐꯤ ꯁꯨꯔꯤ꯫ ꯃꯅꯥꯛꯇꯨꯗ ꯄꯥꯔꯤꯁꯨ ꯂꯥꯛꯇꯨꯅ ꯂꯦꯞꯂꯛꯏ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯗꯤ ꯂꯩꯌꯨꯗ ꯅꯪꯕꯨ, ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯊꯕꯛ ꯁꯨꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯒ ꯐꯝꯃꯒ ꯂꯩꯌꯣ ꯍꯥꯏꯔꯣ?
ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯤ ꯑꯗꯣ ꯅꯣꯏ ꯄꯥꯕꯗꯨꯕꯨ ꯅꯣꯏꯗ ꯍꯥꯟꯅ ꯁꯨꯝ ꯌꯦꯡꯉꯛꯇ꯭ꯔꯕꯣ ꯑꯄꯤꯛꯄꯤ ꯇꯧꯔꯝꯕ ꯃꯊꯧꯗꯨ ꯆꯞ ꯂꯦꯞꯂꯒ ꯄꯥꯔꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯥꯏꯗꯒꯤ ꯋꯥꯔꯤ ꯅꯣꯏ ꯌꯥꯝꯆꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ ꯃꯤꯅ ꯇꯥꯕꯗ ꯐꯖꯕ ꯋꯥꯔꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯩ ꯀꯅꯥꯝꯇꯗꯁꯨ ꯋꯥꯔꯤ ꯂꯤꯕꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯌꯥꯝ ꯀꯥꯏꯔꯕ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩ ꯅꯪꯕు ꯊꯥꯒꯠꯂꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯩꯁꯥꯕꯤ ꯑꯃꯅꯦꯅ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯀꯩꯗꯩꯅꯣꯗ ꯀꯣꯏꯗꯦ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯗꯥꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯕꯨ ꯉꯥꯎꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯂꯩꯔꯝꯂꯗꯤ ꯀꯝꯗꯧꯕ ꯂꯩꯔꯝꯃꯒꯅ ꯂꯩꯔꯝꯃꯦꯗꯅ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ ꯐꯤ ꯁꯨꯕꯗꯨ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯨ ꯅꯪꯒꯤ ꯊꯥꯒꯤ ꯁꯦꯜꯗꯣ ꯄꯨꯈ꯭ꯔꯣ ꯉꯁꯤꯗꯤ ꯊꯥꯁꯨ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯔꯥ ꯑꯩꯗꯤ ꯄꯤꯔꯒꯦ ꯃꯔꯩ ꯃꯔꯥ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯗꯨ ꯑꯄꯤꯛꯄꯤ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯑꯃꯨꯔꯩꯗꯨ ꯌꯦꯅꯈꯥꯒꯤ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯀꯞꯂꯤꯔ ꯀꯩꯅꯣ ꯁꯨꯁꯨꯠꯀ ꯇꯧꯔꯒ ꯅꯨꯄꯤꯗꯨ ꯑꯣꯏꯖꯔꯝꯃꯗꯤꯅꯦ ꯑꯩꯁꯦ ꯅꯥꯟꯅ ꯏꯋꯥ ꯅꯥꯏꯈ꯭ꯔꯗꯧꯅꯦꯕ ꯏꯋꯥꯁꯨ ꯅꯥꯏꯕ ꯈꯪꯗꯅ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗꯀꯣ ꯐꯠꯃꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯏꯁꯣꯔꯅ ꯍꯥꯛꯁꯨ ꯀꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯉꯁꯤ ꯑꯃꯨꯔꯩꯒꯤ ꯄꯨꯟꯁꯤꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯍꯜꯂꯤꯗꯀꯣ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ मुरुम तौब खोंजेल तारई अमुरई इल्लीब फदी मतत अदुना ममितु नपथोक्लगा हाइस कई मखोंनो तारिबसिदि अइदि थवाई नुगाइत्रिङैदा मतमगसे खंगौद्रेदना इस्किरि एसिदि सुंकिरि मसादु संसारगा अमम मरक्तुदा मंगक्तु फक्लांग अदुदा नपलगा चेप्थादुना येंगलई पुख्री मपाल अदुदा नुपीगी फिबम सुमाली पाक्थादुना लेबाक्तु मखुत अनि संगना खोरो खोरो हेक्ता खोनि अमुरई मधु उबदा मिहुलगा स्वाई लाउई ए सिदि मीरा लाइरा मखुत सिदा लेबाक्सि खोरो खोरो हेक्ता खोलेमि आई बकीदि किख्रेदा अमुक्ता येंगुसिरनेबो मीरा लाइरा खंगना मन युंगलगा गरांगदि हेक्ता येंगे अखोंगसे लेबाक खेंग्रि येंगे हाइरगा मन युंगदुना करांगदुदगी येंगलई हाइस असिदि लाइनत्रे मीनिने सिदि मागिसे हुरान लाक्पसो ओइरमलनि आई दोंगी खोसिदि हे फदी मतत्तुना मख्वांग अदुदा खांसेत सारगा किसिलि अदुगा थेक थेक्तन लाई नुपीदुगी तुंगदा मख्वांग मेलगा चपलेपि अदुगा मथोंगदि ये खंगदना मखुत असांगबदु तिंथोरक्लगा नुपीदुगी लवाइगी समदुदा ताक पाइरगा लाक्तन चिंगी हाई हुरानी फारे ngasidi nang kanano tu nairo leikai taklaga ne naru kok toribani ngasidi nang nupi dusu pring pring hekta so hai minai masa samji thuna thado nang goina ngasi aina naru kok soreroi ai si kanano khangdra mali nang koksi nai haibani thado ne amuri hena sauningkhre khupak asawbaduna nupi dugi mai tuda on dana thazili kangbra ai bu minai masa kai amuri aise kanano haiba nang khangdra mali mi yin khol da chakla aga pot huran ge taw nang ngasidi chi batai do nupi du khupak na thaki bagi masadu tarang chatlaga amurei bu ithuram laga hotana sambal du kalaga sienkhre ye chen gi nungai khone huran bi ai ma yum sti isang sang lei hai ba se khangdam ma khai huran ba sang lak ibi amurei ai le ringai da ne yum si dagi pot amata huran ba ya loi taw ngam bi huran bi Yam kaliko ima karai dagi khonjel yam phawiko gizego nupa isidi aduni aina thagat kaino asaki udini karai dagi khonjel sidi ayemung chen lauraki phuk haugat laga matun thangattuna amurei du hotana chenkre asumna namit nini humni mukti hausinkre marak sida parina apikpi hoigi awat apa kaya tasu mateng adum pang sanaraisu hanadagi masakan khatli madu ubada apikpidi yamna harausai नोमगी नुमित अमनि अपिकपि हानगुम अदुम थबक लाक्सै माना कोधोय लांसिलकपगा मंगोल अदुदा सनातोंबी अमदि तंफा खमीगा पुन्ना फमदुन लैरम्मि नंग लाक्लब्रा
Nang Aigyamchado, ngarangdagi makongdo singba mong haudana kada lehobani. Kari no amuk tahangbiru. Hoy abok. Apikpi, parigi nakta sumdring lai. Parisu, pamung aduda ipoi pamboy tawduna layrami. Nupadagi oiriba phibamduda apikpisu hek nungaizadi. Pari na magidamag khanbiba mas hausikti loina khanglabani. Nupido ubada pari nukfe tawna kaure. Labo. Ado, Aigyamcha nangi khongse layenglasu sukpa pharoidro. Khangdida phaba kauba leitrisini. Nang uren hanbado nathanda yagadro. Yanida, ado Aigyamcha nang luhongaroidro. Khangde. Mapalda Indomchaga isi taphaga lahawi. Khangi. Ado Aigyamchagi salolake aduga khong nambige. Aina sumai leibase nang nungaidabra. Nungaide. Kaigi. Kamai nungaidoino ikan kana leiramaga Aigyamcha amadi abokna aigidama khanbiba aisu loina khangi. Aigyamcha se hanadine suaga dadom le. Mabuk pharamoina khalamini hausikti on onare. Nang naiba ilidi. Hoi, ado kaktang leiramuko. Ayamuk lake Aigyamcha. Apikpi saksangda muklai amuresu leirami. Hey, amta thuna law. Aine khong hamning pani yadre. Nang zase amta loisilam. As tarak panalani amta saloso. Amuresu thokre. Amure he thokibaga tapha sanglai. Chadugo loidribra. Loire iche. Ai puthoragi mapan leibiram. Yanida. Ado nang phane amta pubirakera hongnaba. Hoi iche. Isigi oidoi natro. Hoi. Apikpina thokringai tanjadu lauraga tampha yam thuna lonba loiraba sa aduda sunudawna tawba pisak pikpa matum masa ma phat hapsili. Hek loibaga apikpisu sanglai. Tampha kaisu tawkhidabagum nokmi. Adudi nang sasi puthoro ko ai mapana leiramagi. Hoi ichi. Tampha nokmi dum thokri. Apikpidi karimta khangzadabanina cha singdu paiduna khambi hoida thaknaba pirari. Sanatombidi mathibong khra laubuna chadu mana hana thaknaba paikhali. Tumin leirambadu Sanatombidi ingit taw Sanatombisu gyan taraduna chadu phat thamki. Kaino chasi manam matawina. Kari tawri harino ne. Machu matawida manam su khinom nami. Ibi manangbu chasde kai hapchinge. Kaisu haptabani je. Tampha magi sa saruktu soiba saraga makhada hek haidoi. Maduda khambina loizaba hawdong amubidu sort laklaga haidok liba sadu maraina lektuna thakri. Kuidi ikan kana leiramba hawdongdu sadu hek thaklubadagi masadu pring somlamlaga khudakta siri. Madu ubada phamlamba singdu phuk hawgatnai. Apikpidi pakhatpana loikri. Sanatombi prap changsilaklaga apikpigi maida khupaktuna thajili. Kaisu leitabi nangna aikhoibu hat kai na thorangma khangmoidrado nang. Tampha mabuk manungda pina noi. Aidi hana haijabadudi masi ngangse kaingam tawina. Mana Aigyamchada irang hausilaga leiriba lanthum mayamse magi oina hotnaribani. Aigyamchana luhongba haidoraklibidusu magi maramgi soidana oiramgani aidi na hana khanglabani. Khambi ngakna apikpida yenglai. Birma nang makna asigumba thaba. Apikpi pakhatpa hemankhibana ma kapni. Nati hebo aina dati ai kemda khangdi hebo. Ai gona lana lo bigano. Sigumba thaba ai amu hoida toge haida su khandi. Mapanda langnabadu tabada imungda leiramba pari makhongna sek tuna saisu mapaiduna thorai. Abo kaidonaragi. Abo gyan tadre pari. Abo gyan tadre. Tampha peri tawraga. Aigyamcha nangi sebari sina aikhoibu hatki tawramliban to hawdong si siriban sa si thaklubadagi. Nati ichi ai tawdi. Pari wa ngangdi nupi asida yenglai. Tamphaga Sanatomiga paisilaktuna apikpibu phugi hekta tawi. Adubu pari na mangdi lepsinkri. Mabu kanamtana sopa yaroi. Aboki pariya nang imongda sang masida nang yauraka. Masida egi tawkum thokuni. Aboki pari. Ai mabu thamoy siyang nusiyabo. Parigi wanduda mayamda loina ngakni yenglai apikpidi hena ngakri. Aigyamcha. Adobo tanzaduda amuzawsu lai. Lairiba singaduda amuktang hana loina yenglai aduga siraga tariba hawdongdudu siyegi. Sanatombina moi tatondi sida kaidoba laino. Amuzaw magi loina bigi maida
sapu kana kupak tu na thare mai ta to adu pukjel pipa nang na ngarang sana ki wari pumba ai loina tawrab nang ge ni kari wala le ai gi apu pi ima ma pu lan thum khra si pam gi dabak nang na hat nam hotna ai na kari khang khambi he na ngak na atomba ima oi be ma amuzau mama da khutlo na duna ima nasa yam lan khri ai matam khradi tumdun leiruri mapa ai ama leina leina isa pari busu ithok tuna thamduri nasagi ngakpi pam thok trabi iralsi ima na mukta ngakpi ai yam lan khri nasa ga sidi wakhal tari lan thum asidi talaga phangba yai dubu ai bu popi ma gi minung sidi aina ani shuna phangba ngamnui ima nacha lan khri moi mayam tuna kana langnari ngai apikpidi kaptuna dum satkrabani asumna sanatom bisu amuzauna phajana phubi badagi mapam yaukri amuzau hausikta gyan taraktuna mama hoiga puna leiminarani haikri awan bamudi lakli yumsida numidang pari mathanta mangol aduda phamli wakhal kaya musu khali pari ikhang khangna mamai leithori tomal asu kuiba matamsi tomal gi thawai do lairam lenda tinda leiriba oiri bubu karigi wakal nung suknai nang na khallibu wakal aduda dum sa miyoi bai koise nongma natraga nongmadi sigadaba mare hingliba matam khara sida nungsi sanana leigadabani nangi na thamoida phawriba ihulado pupu khangi isuge pamadi pupu gi suwa pamani nang na pamado pupu yariko ngasidi pupu yamna nungairi ngasigi mikupsi aina ngaijarak isugi kana amata leitri khalibado hausikti isugi mi mayam ama lei pupu yamna nungai pupu su satpagi matamdu lakni pupu satluki ge pari nungai na palu isusidi pupu pari mikap khangtok thok lei ukiba singadu mang oiramni pupu nasisu nasugi daba pupu di yam wazari boireko mathangi namit aduni somda apikpi masado masi umlagada lei masagi matau sida sanaraidi yam pakhatjari sana nangmu kaidoraki ima na hanglibasi nangmu khumlaroidro ima ai kaisu tawdi ima potharam ai mapaldagi phiyemda lawsiluki apikpi mapalom da thore mana thongzile kan thorakpaga pari sumangduda leptuna leirami apikpi mai phat leiduna imungda sangna bhotnai kai ai uraga nangna chena bhotnaridi sida kaidoba lakpuna gyamcha ai kai mina uraga ai bulana lawkhini yumda hal pari makuta pari ba saisudu makhada pop thadaki makhongdo khongkap ama thangbaga jumna lepa ngamda ma tusili apikpi pakhatna nupadu kidakta sangsili ai gyamcha kaino nangna torisibo ai nang manushi ai bu thajadabra ai gi khongsina kakkhrabasu ai nangbudi ai gi leisabu nungsiba pumba piduna nangbu mumonta nokhanduna ai thamba ngamgani ai ngamgani apikpi mapidu pop tana kaplai ai gyamcha nanga do mai haigano ai gyamcha ga igadi thang gyamna khine adugi sumatakta ai gyamcha ga igadi jatsu dinati nang halo ai gyamcha nang sumai tawgano jati na basu pamti masak phajabi su pamti lanthum watabi sel payu mahak basu kalaudi yengludi ai samsabi minung silai nang khakta pam ai gi lem hori bu punsi mate krase ai nang ga jami na pam ai nang bu khak nungsi ai kada basu nungsi bangamai samas asina ai mu kari ni haina khankini midai dupi thabak tawraga laibi aina karamda ai gyam chada aina lepkani aina nangi leplibasidi aina nangbu kayagi matik nungsizai haibado miyam pumbada khanghankani ai gyam cha pari kaplibi nupi adubu mathada singsilaga nungsina konsinbi makoktasu hanna nanthabi mikup aduda thamoi anni marol phongnarakpagum chena punsinkri chena thamnakri chahi khragi matungni sumang mangol adu mina pik joni imung adu ngasidi nokpagi khonjel tana ninkri apikpi ngasidi sagai ole thaurani haiba mingthol adusu phangjari pari magi makada ngasidi nokna khena awaba amatta leita leizare do ayukki lai sebadu pari na taw kangsi eduna apikpi na king hangama pal masugi phi aduna makok khumza
natonuna sandan siri kabi kayadi hek ningthizay saktamno. Tanjaduda makoi anigi ahanu phangsaba maza pisak chahi amata suriba khombado khambina pamlaga lai. Angangse mabuk lama malini nangwa thabuk tu kolo angangse amukta lausi themmaga yadre. Kadai no bo ai laurage. Apikpi masadu pamlaga imungda sangkhre. Nupidu sangkhrabada parisu hawgalai. Nupi sangkhrabadina nangsu sangninglaaba natro chango sang ikaibado khara khara khangnaradi phadauba. Askhoi boksi ising thauge tawbani ba. Hai ngausimnanu ko ngayak lairadi sagai nataygi misuloini yauran awat apasi nangna sendawni napugi din katpani haibasi kaunu ko nang hoi mebo. Parisu hekta mama masadugi nakta hotsile apikpi famungduda angangdu tumba thembiraga leirami. Tungkrabo. Kaino khara tapna ngangu takhonini sausaukhoi. Ngangaroi. Angangdusu isisina tungkre apikpi sorama hondoi pari nokmi. Yam warabane nangwa. Wadradi kaino agyam sana nupi oiraga khangdawni. Sida phangulausi. Matang sadi ko agyam cha angangse amta yengbiramu. Ai mapalda insang semido amukta yenguge. Ngai khoda nangbo. Nupidugi khuddu tap hekta phai. Agyamcha angang haurakani. Thawrani haima kainigi sidi amta thadosi. Tanjaduda angangdusu amuk haurakle apikpi sugatlaga parida aini yenglai. Leihoro nang. Hairamlaga masadu pamduna thokre parisu noklaga tanaki.